अहमद मरुब पाव पिजरी मणिपुर की नीलकांत याव इंडिया की नुपा हॉकी टीम चही निफुमातोई की मतुंगदा ब्रोंज लौरे अखोई मसेल नुसिनना लैब हाइबसिना अथोइब लाइनिंगनि हाइना हाइरोक एसी गे एमएलए तेज राधेश्यामना फोंदोखरे कोविड वैक्सीन कापथोक्किब इंडिया की अपुनब मिसिंग करोड़ 94 गा लाख 34 हेनख्रे खुरुमजरी तोमथिंगानबा मिते लोइतोंगबमना अयुक पुंग 10 की ममी टीवी न्यूज अपडेट पिजरी मणिपुर की नीलकांत याव इंडिया की नुपा हॉकी टीम चही 94 की मतुंगदा ब्रोंज लौरे टोक्यो की ओई हॉकी स्टेडियम दंगसी अयुक पुंग 3 ताबदा सानाकिबा ब्रोंज मेडल की मैच अदुदा इंडियाना जर्मनी बु गोल 5-3 दा माइथिबा पिखरे इंडिया की सिमरनजीत सिंह 13 सुबा अमदी 93 सुबा मिनिट गोल 2 चनकी हार्दिक सिंह हरमनप्रीत सिंह अमदी आरपी सिंह मथंगसिना 23 सुबा 59 सुबा अमदी 38 सुबा मिनिट गोल अममम चंदुना इंडिया की अपुनबा गोल 5 सुहनकी माइथी होरबा जर्मनी की गोल 4 अदुना ओरुस वेलेन फर्क अमदी विन फेदरना अममम चनकिबनी हॉकी की ब्रोंज असी थारगा हौजिक फावबदे इंडिया की सिल्वर अमा ब्रोंज अहुम पुना मेडल 4 सुख्रे अखोई मसेल नुसिनना लैब हाइबसिना अथोइब लाइनिंगनि हाइना हाइरोक असेंबली कॉन्स्टिट्यूएंसी के एमएलए थोकसोम राधेश्यामना फोंदोखरे वाफम मसी ngarang हाइरोक असेंबली कॉन्स्टिट्यूएंसी के पोलिंग नंबर 33/28 के बीजेपी की नुपी थौमी चामरी रोमना कम्युनिटी होम आइसोलेशन सेंटर हाइरोक की इनमेट सिंगिदमक चान थकनबा मना मसिंग एमएलए की खुथांगदा मतेंग पांगबा थौरम अमग मरी लेनना एमएलए ना फोंदोखिबनी एमएलए ना हाई लैकाय अमतदा पुना लैबिनबा इचे इचल मयामना कोविड पॉजिटिव होइदुन लैरबा सिंगिदा चान थकनबा मना मसिंग मयाम अमा मतेंग पांगलकपा असि यामना चौथोकचबा पोई मियोइबा हाइबसि कनासु अवाबा तानिंग मनते अवाबा तारबा मतमदा अखोई लैरि हाइना मतेंग पांगनबा असिदगी हेनबा अतै अमत लैररोय नुंसीबा लैबा मफमदा इंग चिकपसु लैगनी नुंसीनबा हाइबसिना चाखोत लंबिसु मांगलोमदा पुबा ngbidauribani हाइरोक एसी की मियामना नुसीबीबगी मही ओइना ngasi एसी असिदा चाखोत थौरांग की थबक मपुंग फाना पाइखतपा ngamle kaya amasu paikhatnaba thorang tawraga leire athuba matamda salungfamdagi ningal yauba lambi hairok part 1 part 2 amasung part 3 hairok tagi inga lok yauba lambi asisu koilas tharagani hainasu MLA na makhatana phongdokki direct yang khain pan koila thadaba koila thagi bu khara ahum marim leina koila thadaba le khuding mok loina nung thara koila loina thani sema inga no थारनी कोयला आयो वो अदगी सलुंग में सो अमु थागनी अदगी मथकता मई लोयना लेरे खुदिंग मई लंग थागनी मरु ओइना मई मथकता पुगान गान मई म लैबुब्रा कनु मयम उबिब्रा कनु दा इम्फाल गा तो मुंदांदा मधुगी दुमा अखोई डॉक्टर संगसिरामा अदगी हेरो बाजार दामा सिगोंग बाजार दामा अदु मसु थालन नुंदांग मयम ना कोई बला येम लानो अदु मसु थालनी अदुना मयम की ओइबो पोरसो अखोई सेमजगे मरु ओइदि अखोई मनकता सोथरी गुण साई खुद सोखिबा दुमाइना सोपले येम दुमा अखोई मनकता खरा सोथबो लेबिसिंगसे पुनि येम मिनरगा अदुवा अखोई पुनि साखत मिनर से हौकिबा पुंग कुन मरीदा इंडिया की मियो लाख 13 लिसिंग यांखै चाट्रुक तरागनि थोय कोविड वैक्सीन का कापथोकिबा लोइनना अपुन वैक्सीन कापथोकिबा मिसिंग करोड़ 94 गा लाख 34 हेनख्रे पुन्ना मियो करोड़ 94 लाख 34 लिसिंग 13 चामरी कुलुमदोय वैक्सीन कापथोक्रिबा असिगी मतुंगदा मियो करोड़ 95 लाख 3 लिसिंग मौद्रागनि थोय साट्रेट कुमापन अहन बतांखगी वैक्सीन कापख्रे अदुगा मियो करोड़ 10 लाख 35 लिसिंग निफुमदोय चाट्रुक मौद्रा मरीना अनिसुबा तांखगी वैक्सीन कापख्रबा कांगुपनि हाइरी
Rajashri Baigachandra Culture and Foundation Manipur ki member singna Tokyo Olympics da silver medal lower krabi Saiko Mirabai Chanubo ikai kumna utuna oppaga loinana Sri Govindaji amadi Hanuman Thakur gi haksang da thonba lei pareng piduna maki tungi punsida mai pakna ba pangal pikre Saiko Mirabai Chanuna Tokyo Olympics da fanglakliba medal asina ahubo oiraga tungda hena mai pakpa oiduna India gi amadi state asigi mingchet purakpa ngamba oirasanu haina Rajashri Baigachandra Culture and Foundation Manipur gi General Secretary M Asokna Fongdoki Pichibigi mayam si hoi tawda hoi lajari ba Manipur ba se sak tapi gre tapi ba se ngasi hadak phangiba medal sina ahubo oiraga athang lakadobada hena amuka hena afaba mayam nagi hena pamner ba goal hebdo Ahal laman singna lakpiduna mahak pu thauna hapiriba sina mahaki tungda lakadaba masana singda hena mai pakpo oiduna lamdam asi malemda sak takpa ngamjage hainasu Saiko Mirabaina haiki Amjugi members singi ani shuba dose ke COVID vaccination program lakliba irai namita pangthok lagani ani shuba Manipur Rifles Battalion ge hospital da pangthokadaba ani shuba dose ke vaccination program asida saruk yagadaba singna ngasi ayu pung 13 dagi nungthil pung ahum fawgi manungda Manipur Fresh Club ta laklaga fast dose kap ki certificate Aadhaar card amasung phone number pishin biu haina amjugi acting president kangalagli Lomi singna haramadi sing wat pe kham thengna wandarigi matam asida aikoi gi luchingba singdi Delhi da MLA Fadok Phajin tawdun leiri haina Farmers Joint Action Committee Manipurna Fongdor Thadorok Cherol amana Fongdorli Cherol aduna hai chahi kudingi Lomi singna ising fangdawgi awaba mayok nariba asi koknaba laingang na thabak kya paikhatli hairabasu ngasi fawba thabak ta onthokpa ngamdra leiri Nakal amromda Agriculture Minister na har sing control rate ta fangangani hairambadu district khuding makta masing shuna fangan mangamde cherak asida har mamal tangna black ta yoliba asi kadai dagi lawraga yolibano manamaduna MLA Fadok Phajin tawdun leibagi mahutta lawmi singna mayok narib awaba asi matam chana yengshin biu haina cherol asina makhatari COVID-19 ani subu wave ki saitheng mayok naduna hojik sija hospital gi ICU ward leiriba wangjing tentha AC gi manung chanba texam laibung laikai dagi maibam bobo ga blue netin jaba texam gi marum mapang singna ma ki mayum da chatuna chana thakna polam sing mateng pangkre aikoi amatani laikai lamdam asidagi mioi ama ana ek yawrakpada ma ki damak aikoi leiri haiba wakalonda chana thakna polam sing adu mateng pangmani hairi Singa Makha Lekai Welfare Club Yaripok Singa ge office ngarang hauna bi matungina club asigi president Muhammad Jalaluddin Sahana ribbon kaktun sangakre club ki office sanga bagi thorom adugi saruka mo oina Singa playground ge akoibada u chara chani rom thajin ki u chara thabagi thorom adu wangkem asigi social worker Kharibam Jiban amadi club ki president Muhammad Jalaluddin Sahana doki thorom adu da Kharibam Jiban hai uwa ka hena yathat padagi aing asagi pibam da chaung akai ba pirakli asikum pibam asi thengduna mahau sagi khal kai dana hona bada aikoi khuding mak thawdang lai maramaduna aikoi khuding mak uwa yathat patoktuna anoba u chara sing thajin chi haina miyam da paujal piki Muhammad Jalaluddin hai sothana lairaba lamdam asi anoba awonba purakna bagi pandam da club asi hawdokibani club asina miyam gi chawkhat thorang lepna paikhatnaba sem sadun leire miyam na su club asigi pandam asi phangnaba honabada mateng pangbiu haina apil tawki aikoi lu nana laisi laina laisit kaya dagi lapna leibaga loinana asengba ising nungchit lehensi haiba pandamda mega social service game amadi uchara thajinbugi thorom asi pangthokpani nuit marini chupna pangthokadaba mega social service game asi mamang thagi 15 dagi haurakibani haina su mahangna makhatana phongdoki Thawal Maikai da nupi sing tagi tanglaba mahi sangama oiriba Waiko Mani Girls College da hana dagi leijarakaba class 11 amasung class 12 handak chahi dagi thamlaroi haina college ke authority na admission tawhandaba haibasi laibak thibani haina All Manipur Students Union ge Information and Publicity Secretary M Nirmala gi cherol amana phongdorli cherol aduna hai COVID-19 laichet na maram oiraga kumsi chahi class 10 amasung class 12 ki mahi sing promotion piduna pass tawgi chang asi chama da sam oirabani Makoi sing asigi manungda senthok lambi watpa imungi mahiru kya yauribani
laichat asigi awa chetheng marak asida mahai tamthana honabada college ke authority na lawrak liba firep asina mahiroi kharadadi awabagi masak oiragani maram aduna maikai asongi mahiroi nupi singi khanbiduna college asida hanagum mahi tamba phanganaba authority na honabiu haina nirmala gi cherol sina makha tarakli COVID-19 laichatagi mapung fana ngakthok pangamnabagi pandamda Lamding Educated Welfare Association Liwana Lamding Kumantiam Laikai Leba Volleyball Ground Lem na COVID-19 test of Gitormama Ngarang Pangtokre. Test of Lakba Mui Kuding Makta Tawal Ketri Laikai de Dr. 18 Maibam Amdi Liwana face masks hand sanitizer sing Yantoki. Loina Liwa COVID warrior get Tommy sing the season anaba PPE Amadi hand glove kayasu Dr. 18 na Kudol Toronki. Dr. Itina Mui bagi punsi kanna bagi namak lakolak liba khongthang asida lewa gi maikere gi thagat phungdorli nongju thalak pusida turel gi ising imai wangkhalak na maram oiraga turel mapan da leidiba miui singna isingda lakna bidabana amadi turel mapan da sanabidanaba state disaster response force SDRF ki maikere gi khangalakli SDRF na video gi kuthang da thadrokpa paujel amana hai turel mapan da leiba mioi singna nongju tha matam asida chekshina leibiu karigumba khujin khunan thok amadagi mamal yamaba punsi mangki ba kaya yaure COVID-19 laichat ki awa saitheng ga loinana mioi kaya gi punsi bikamna hankhre asiguma saitheng marak asida ising da taduna amuk laikida ba haibasi hena laibak thibani maram aduna Kudong Tiba Togdok Toktanaba, a quick section of Lamina Sianasu, SDRF, not me, I'm the section of Watamagli. अहम मक्तदा मयाम खुरुमजरी SDRF मणिपुर के माइकैदगी अपील अमखक तौजरी मदुदी अखोय मणिपुर दा हुजिक ओरिबा नोंगी फिबम फसिलक्तबना मरम ओइरगा तुरेन की इमाई असुकी मतिक वांखलकले मरम मदुना तुरेन मयादा खुंदारिबा प्रजासिंगना इसिंग द लक्ना बिदनबा अमदी इसिंग मयादा सनबिदनबगी दमक्ता निंगसिंगजरी मैम अमुकसु हन हाइजरी अदुदी अखोइगी कोरोना वायरस न मरम ओइरगा असुकवाना चैथेंग फंगागा हिंलिबा मरक्सिदा अमु इसिंग न मरम ओइरगा मियोइबगी पुंसी के आमा मांगबगी मांगनिंगागी मचाक मयाम अमा उरकपगी फिबम अमा लाकपना मयामना हाइजे चेक्शन बियु चेक्शन न लेमिनसी हाइबसी SDRF की माइकैदगी मयामदा निंगसिंगजरी मयामबु अमुका हनसु खोयमजरी थैंक यू ऑल Malem pumada thengnariba COVID-19 ge laichat asidagi ngakthoknaba achamba section thawrang khara ngakna chatpinaba MAMITv gi maiki dagi ningsingjari madudi yumdagi hek chathok fuga face mask upiu mi amaga gi marakta foot taruk ki arapa thambiu mai mit khut sa toina hamdok piu amadi COVID vaccine ka pa yaraba sing suksoi soidana COVID vaccine ka thoktuna laichat asidagi kannaba miyam punna honaminasi Aroy maroy pa muhna pizari Manipur gi Nilakanta yawba India gi nupa hockey team chahi nipuma toy gi matungda bronze lawre Aikoi masel nungsinana laiba haibasina athoiba lining ni haina hairok SC gi MLA DS Radhesham na phongdokre COVID vaccine kapthokkiba India gi apunba missing crore 99 ga lakh 38 henkre Matang sa pung taragi MAMITv News update lo isinjare matang numit ng pung tarani togi MAMITv News update miyeng tabiyo.